Lupa Kuti ama Heibagi WY Guli amasum brown sugar fare ngarang nungthil pung marirom tabada Tengnopal District Police amadi commando team ni Imphal More lambigi Samol Village Meada section tharong lokot pada Lupa Kuti ama Heibagi WY Guli amasum brown sugar recover tawba ngamle heiri pau sinai security ni team na drug ki mayok ta akan ma section tharong lokot lingai More romda thorakpa eco ben ama lakpada khamna ba khangan ki adubu ben adu khamlamdan Chenkhi madudagi security ki kangbuna ben adu butana ba hoki ben adu khara thawraba matungna gari adudagi mi ama pot mayom amaga loinana Chenkha romda chongthaduna chenba ubadagi commando gi kangbuna koitan tanaraga phaki Ben drive adusu Tengnopal Valley bridge manakta gari langthoklamlaga Chenkha romda chenkibadagi thiba khangkide commando gi kangbuna pharaba misak adu Manghau thang zau sai Chongtharaga Chingkha apok palai khidraba lenkhan hau zau kawi Singhat sub division Chuchampur dagini wang pong bada mahak hana ZRA gi kadar oirami haina phungdoi heiri makhatana wang pong satharaba matungda makoina tonglakpa gari adu check tawda WY Guli lising manga amasum brown sugar gram 108 yoram badagi phakat khibna haina supauksi sina makhatana phungdorakli. Thank you.